Hello Iraichasing, welcome to the channel. Hojik Malem amadi Manipur da COVID-19 gi aruba phibam mayok navana thabok thorom kaya online da toba yabagi facility lerbadi online da adumbak tawnari. Online da toba yabagi matang da Manipur gisu electric bill payment and recharges asi online da toba yai habasi mayam khangbiram gani. Aduna online da matau karamna prepaid recharge togadagi habagi matang da hak share tawjarakke. COVID-19 ga mari lainaba khaki wafam natabada matau karamna yumdagi ilai laina matam manghandana pangal wahandana online dagi recharge matau karamna tawgadagi habidugi matang da hak share tawjarakke. If you have already known it, then it is okay, but I'm going to share this video for those people who do not know how to do it. So watch the video till the end. Step single sining tina yengbiro. Ahanbada Google Chrome browser hangdokpiro. Mathangda www.mspdcl.com da changbiro. Mathangda consumer services da click tawbiro natraga pusanbiro. Aduga online recharges and bill payment da click tawbiro. Hojik payment options ta prepaid recharges tara natraga postpaid bill payment tara habadu ishana lepiro. Akyonadi prepaid recharges is the name. Hojik prepaid recharge options mayam tholae masi manungda apamba makhanbiro. Akyona number 1 gi secure meter mac habis da khalle. Hojik prepaid secure meter vending haiba interface ama thoglae masida main gadaba option asi consumer id haiba sini adubu consumer id gi matang da problem lerabadi connection number na main basu yai aduna connection number na main gi hairabadi hana recharge tawbagi receipt ta check tawbiyu maduda connection number haidana ama yarongani maduda yauriba digit tarani thoi adu main biro masigi makhata abada submit ta click tawbiro. Hojik consumer ki details thogla ani masidai sida achum aran yengbiro sumlabadi email id menbiro aduga voucher amount adu menbiro adugi matungda make payment da click tawbiro. Masida yauriba information asisu note tawsanbiyu aduga okay da click tawbiro. Hojik karamba medium gi matung ina recharge tawgadagi habadu thogla e ahaki oina di masdai sida debit card namlage. Debit card namlaba matung da ahak nosik debit card ki details mailagani. Debit card ki details mailaba matung da scroll down to biro duga make payment ta click tawrasi. Masi namlaba matung da one time password ama ahaki bank ka connect toriba phone number adu da suksoi soidana laklam lagadi message hangtok lagi yangsi hariba one time password adu asidai mailani mention laba matung da submit ta click tawrani. Masigi matung da voucher code generate tawnanab gi damakta masidai sida click here haibisida nam lagani habadi click tawragani. Masigi makhata abada amuk submit ta nam lagani. Masigi makhata abada customer ki details loinana payment ki details thoglak lagani. Masigi makhata abada generate voucher asida click tawbiro. Madugi makhata abada download voucher receive habista nam lagani. Hojik ahak online recharge ki process loire voucher code asi download tawba yare amadi recharge ki damakta masing sing asi mention lagani. If you find the video useful, subscribe to the channel for more videos like this. We will be coming back with more videos like this. Thank you very much.